Bobby hoina ngangliba sanaribu waridu laibesu haipet tarabanina sauningmanduna khut thaba horakpani. Sananusu mapagi asau mataududa pakhatpaga kizabaga punsinakiduna mamaidu lukthadun lei laiba sauna. Aina nahan khai yenge yauna yengmani. Bobby, nangna khallibu wakhalsi karino ha? Piklingaidagi tindarakbu maruk mapangni laikai amattadagi ni khanna aina wakhal soithoktana karisu khanna leiraklaga nate nangi simi usichira. Bobby su Sananu ki mapana purakpaduda khut hanba ngamda kaka laiba phuribudu toklaga matung manau aikoi konthongda litlamlaba natraga sanada ayet bek piramlaba nang aina kaidogi go. Bobby mamai lukthaduna kaka Kasigisi, ikoi ni soibani. Nangna, aikoi konthongda hangat handa sat sanari dudi isa nupi lumbagi oire. Hey, aina nganglisi tasil. Aigi isada kanagumba amatin irang tawba yaroi. Laikai maseni, klasu manari haidana nangna tawba yarani na pangtaw tawbado tarukan. Mi masak khangna khar thabak taw. Mi na mit nagadaba ahal lairi haibagi usit thawoidan tawribado. Sengdokpa tam ahal laman masak khangna satla matamdada nangi maikaido afabagi afaba ngakta ngairakani matung sigumba thongdokse hek thogalakpada ai si kanano haiba khanglakani haiduna laiba saurab Bobby da yenglamlaga masanupigi makhut paiduna chatminakre Sananu waamta ngangdi papagi matung inaduna chatminakre Rosana Sananu hoi babasidi pura berani ne angoda hendoktana Engonda pafuraba. Yare, mi unatrigai nangsu sasakro. Aishu salag yare. Anida suma phamdura leithadana mi lakprana yenglamduna satkre. Somda yum yaurakpaga laibaga masanupigana sanglakpaduda phisa konda phi saramba Sanathoidu prabram kumtharaktuna. Moiba kaidauba yaurage. Sananu mamaga mapaga ki mamangda ikaina mamai lukthaduna lepni laibana. Bobby se, aina nahadagi yengeda yengbani. Mai sidi yam henjilame. Usitabam su yaurine. Mana mayumda halakpadagi tha amadi helamani. Mana aikoi konthongsidda nasanupi lumlumda leirabisi. Ngasidi aina huranba pharedana putharamlabani. Mana usitaba yabro ayama leida. Aduma ai tawbadi khak yaroi. Aina nahana haijadro Bobby se mahong mataw may tawi haidana. Sanana malakpa khuding imung digi mapang thokta makai college ka sata makai leirisia manani isa sia magi haktakta leifam sapam amata khangdrabani laiba Sananu da yengduna Sana nang su sauraklabani haiba ipanda kaururene Bobby na mathong marom khangdana lampakhen henba yabanati isa gi dama baba leirisidi kanagumbi amtana isa gi matuna masokpa yaroi Sana imung sanglaga leiro nang babana ne phanabadum sinsani Sananu wa machet amta nganglamda imungda sangkre laibana Bobby se aina signarakpa kuirabani nangna hairakhiba waduda aisu thawoigi yengedi yengmani adubu magi sidi yamni henmale ngasidi phukre khut tharasi phau mana hanba leita thabak taruklabadi ai kanano haiba soina khanglakani tension leiraga kari kana dorido adugi saruk kari tawsigi do khanasi Migi paisa tonba tondaba ai getsi fazna khazilage adoidi yumda lumbadi laklaroidana Sanasu college sat gamjre tawrisi fazabu wahai natabani siguma mayamsi khanglaga leingami moina khanaba horaklabani aisu angama bongda thingba taridana laikai masilga oire mina khangkhraga karino bhaina gidorisi wakhaldo khalurano yari Sanasu mathwai nungairammaroi Mai maramda khana saina thoena matha saramani isado adui saruk ziden ka tanaraga karino tawba yabadu tawsi matam siam hogle pakhang leisabi oibagi nungsibaga phaurakliba gaidudine adubu aigi isa sanadi aina khallaga thamkhrabani siguma irang tawbagi warisi ai kaya yaningde aina yumda leitre haidana moina pangtaw tawba yaba nate sauraga tension leinabani yari tokpiro Laiba sor asang mo hundok laga. Nawidi tuisan zakibra. Ngasidi Sunday ni satri. Masu yumda imungda kana lerik paribani. Masu exam kuira maroi tawrise. Aise
ꯏꯆꯥꯅꯨꯄꯤꯁꯤꯡꯁꯦ ꯀꯨꯞꯅ ꯁꯦꯟꯅꯗ ꯌꯥꯗ꯭ꯔꯦ꯫ ꯃꯇꯝꯗꯒ ꯃꯇꯝ ꯐꯠꯇꯕꯒ ꯅꯥꯛ ꯌꯦꯠꯇ ꯃꯤ ꯃꯌꯥꯝꯁꯤꯅ ꯋꯥ ꯉꯥꯡꯖꯔꯒꯦꯅ ꯃꯌꯥ ꯀꯥꯊꯣꯛꯅꯗꯅ ꯂꯩꯕꯒ ꯑꯩꯗꯤ ꯃꯊꯥꯁꯤ ꯌꯥꯝ ꯁꯥꯔꯦ꯫ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯂꯒꯦ ꯃꯣꯏ ꯕꯥꯅ ꯉꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯕꯤꯔꯤꯁꯤꯕꯣ? ꯃꯣꯏ ꯗꯨꯀꯥꯟ ꯐꯝꯕꯤꯗꯨꯅ ꯂꯥꯏꯕ ꯅꯪꯗꯤ ꯅꯆꯥꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯉꯥꯛꯇ ꯄꯣꯛꯂꯕꯅꯤꯅ ꯂꯩꯀꯥꯏꯁꯤꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤ ꯃꯁꯤꯡ ꯌꯥꯝꯂꯛꯏ ꯁꯤꯅꯤꯗꯅ꯫ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯁꯨ ꯕꯣꯕꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯂꯩꯀꯥꯏ ꯃꯤ ꯈꯔꯗꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ꯫ ꯃꯁꯥ ꯃꯁꯥꯒꯤ ꯏꯃꯨꯡꯗ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯤ ꯐꯥꯎ ꯈꯪꯗ ꯃꯈꯩ ꯃꯤꯒꯤ ꯁꯤꯠꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯁꯤꯟꯕ ꯃꯤ ꯌꯥꯝ ꯂꯩ꯫ ꯑꯁꯣꯏꯕ ꯑꯃ ꯂꯩꯕꯗ ꯃꯌꯥꯝꯁꯤꯅ ꯑꯣꯝꯁꯤꯟꯗꯅ ꯋꯥꯊꯤ ꯉꯥꯡꯅꯗꯣꯏꯗ ꯇꯧꯔꯒ ꯂꯩꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯣꯏꯒꯤ ꯋꯥꯁꯨ ꯈꯔ ꯇꯥꯅꯤ ꯈꯔꯁꯨ ꯇꯥꯔꯣꯏ, ꯀꯩꯗꯧꯔꯨꯅꯤ ꯇꯦꯟꯁꯟ ꯂꯩꯅꯕꯅꯤ꯫ ꯅꯪꯒꯤ ꯐꯤꯗꯨ ꯁꯥꯔꯨꯔꯣ ꯌꯥꯔꯦ, ꯑꯩꯁꯨ ꯃꯅꯤꯡꯒꯤ ꯇꯥ ꯇꯣꯃꯥꯟ ꯍꯣꯏꯗꯒꯤ ꯌꯣꯝꯄꯥꯛꯇꯣ ꯑꯝꯇ ꯂꯧꯁꯤꯜꯂꯨꯒꯦ꯫ ꯃꯄꯥꯟꯗ ꯃꯃꯥꯒ ꯃꯄꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯂꯩꯕꯤꯁꯨ ꯇꯥꯔꯦ ꯂꯂꯩꯕꯤ ꯋꯥꯈꯜꯗ꯫ ꯀꯩꯅꯣ ꯗꯥ ꯕꯣꯕꯤ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯁꯤ ꯂꯥꯛꯏꯁꯤꯗꯤ ꯃꯔꯝ ꯌꯥꯝ ꯂꯩꯔꯝꯃꯦꯗꯅ꯫ ꯑꯁ ꯑꯩꯈꯣꯏꯁꯦ ꯁꯤꯗꯤ ꯃꯊꯥ ꯑꯃꯒꯤ ꯃꯊꯛꯇ ꯃꯊꯥ ꯑꯃ꯫ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯆꯦꯒ ꯃꯥꯒꯒꯤ ꯀꯥꯗꯨꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯆꯦꯗꯨ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯀꯞꯂꯤꯕꯗꯨ ꯎꯏ꯫ ꯑꯗꯨꯕꯨ ꯂꯂꯩꯕꯤ ꯃꯆꯦꯕꯨ ꯊꯦꯝꯂꯝꯗ ꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯂꯩꯔꯤꯗꯨꯗ ꯐꯝꯈ꯭ꯔꯦ꯫ ꯐꯣꯟꯗꯅꯤ ꯒ꯭ꯔꯦꯁꯤꯒ ꯆꯅꯨꯂꯦꯝꯕꯤꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯒ꯭ꯔꯦꯁꯤꯅ ꯁꯗꯥꯅꯨꯗꯣ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯍꯟꯗꯛ ꯃꯔꯛ ꯀꯣꯜꯁꯨ ꯄꯥꯏꯔꯛꯇꯦ, ꯃꯦꯁꯦꯁ ꯊꯥꯕꯁꯨ ꯍꯜꯂꯛꯇꯦ, ꯅꯠꯇꯦ ꯃꯥꯏꯗꯣ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤ ꯖꯥꯠꯂꯣ? ꯅꯪꯕꯨ ꯃꯥꯏ ꯅꯨꯄꯥ ꯃꯨꯜꯂ ꯀꯣꯏꯔꯨꯕ꯭ꯔꯣ? ꯅꯪꯅ ꯗꯨꯛ ꯌꯥꯝ ꯄꯥꯈꯠꯂꯤꯗꯨꯅ? ꯄꯥꯎ ꯀꯩꯝ ꯍꯥꯏꯔꯛꯇꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯩꯅꯣꯅꯦ꯫ ꯍꯧꯖꯤꯛꯁꯦ ꯅꯧꯕꯤꯒꯤ ꯑꯦꯛꯖꯥꯝ ꯃꯌꯥꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯊꯕꯛ ꯑꯌꯥꯝꯕ ꯇꯧꯕꯅꯦ꯫ ꯀꯣꯂꯦꯖꯁꯨ ꯀꯌꯥ ꯀꯥꯔꯛꯈꯤꯗ꯭ꯔꯦ ꯍꯟꯗꯛꯇꯤ꯫ ꯍꯦꯅꯔꯤꯒ ꯑꯃꯨꯛ ꯁꯥꯎꯅꯩꯔꯥ ꯅꯠꯇ꯭ꯔꯒ ꯕꯣꯕꯤꯅ ꯃꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯗꯅ ꯇꯜꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯊꯥ ꯄꯪꯁꯥ ꯁꯥꯕꯗꯨ ꯇꯧꯋꯦ ꯃꯥꯁꯨ꯫ ꯍꯦꯅꯔꯤꯅ ꯃꯥꯒꯤꯗꯃꯛ ꯑꯗꯨꯛ ꯐꯖꯅ ꯂꯦꯞꯄꯤꯔꯤꯗꯨꯗ ꯀꯅꯥꯕꯨ ꯀꯤꯔꯤꯅꯣ ꯈꯪꯗꯦ꯫ ꯃꯥꯏ ꯕꯣꯕꯤꯗꯨꯁꯨ ꯄꯨꯔꯥ ꯃꯀꯣꯛ ꯆꯥꯛꯄ ꯃꯤꯅꯤ꯫ ꯍꯦꯅꯔꯤꯅ ꯕꯣꯕꯤꯒ ꯐꯨꯅꯔꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤ꯫ ꯅꯪꯅ ꯀꯦꯁ ꯈꯪꯗ ꯇꯧꯔꯤꯅꯤ, ꯑꯩꯅ ꯁꯣꯝꯗ ꯁꯥꯔꯤꯕ ꯃꯊꯥꯁꯤꯗꯤ ꯅꯪꯅ ꯈꯪꯗ꯭ꯔꯤꯕ꯫ ꯊꯥꯏꯅ ꯁꯗꯥꯅꯨꯒꯤ ꯀ꯭ꯔꯁ ꯑꯃ ꯂꯩ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯕ꯭ꯔꯣ? ꯃꯥꯏ ꯀ꯭ꯔꯁꯀꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯍꯧꯗꯣꯔꯕ? ꯃꯁꯛ ꯃꯃꯤꯡ ꯈꯪꯉꯦ ꯍꯥꯏꯗꯅ ꯅꯨꯄꯥꯗꯨꯅ ꯍꯦꯛꯇ ꯅꯨꯡꯁꯤꯔꯝꯅꯤ ꯅꯨꯡꯁꯤꯔꯝꯃꯣꯏꯁꯨ ꯈꯪꯗꯅ ꯃꯥꯅ ꯉꯥꯏꯔꯒ ꯂꯩꯗꯨꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯃꯥꯅꯁꯨ ꯅꯨꯡꯁꯤꯖꯕ, ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯍꯦꯅꯔꯤꯒ ꯑꯗꯨꯝ ꯈꯪꯗ ꯌꯥꯕꯁꯤꯗ ꯃꯥꯅ ꯃꯣꯏ ꯀ꯭ꯔꯁꯇꯣ ꯊꯣꯛꯂꯅꯤꯅ ꯍꯦꯅꯔꯤꯒ ꯀꯥꯏꯅꯅꯤꯡꯉꯦ ꯍꯥꯏꯔꯤꯔꯕ? ꯁꯗꯥꯅꯨꯁꯨ ꯍꯦꯅꯔꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯋꯥꯈꯜꯗꯣ ꯀꯥꯎꯍꯟꯈꯤꯕꯒꯤ ꯑꯩꯈꯣꯏ ꯑꯅꯤꯗꯁꯨ ꯈꯔ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯦ꯫ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯤꯅ ꯃꯔꯨ ꯑꯣꯏꯅ ꯁꯤꯜꯂꯒ ꯍꯦꯅꯔꯤ ꯃꯣꯏꯅꯤ ꯀꯣꯏꯅꯅꯕ ꯍꯣꯠꯅꯩꯗꯅ꯫ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯗꯨꯝ ꯀꯥꯏꯅꯖꯔꯁꯅꯤꯅ ꯍꯥꯏꯅꯕꯗꯣ ꯍꯧꯖꯤꯛꯇꯤ ꯄꯠꯅꯈꯩ ꯅꯨꯡꯁꯤꯅꯔꯕꯅꯤꯅ ꯀꯥꯏꯅꯕ ꯉꯝꯗ꯭ꯔꯦ ꯁꯤꯅꯤꯗꯅ꯫ ꯃꯣꯏ ꯑꯅꯤꯗꯣ ꯊꯃꯣꯏ ꯊꯃꯣꯏ ꯇꯤꯟꯅꯗꯅ ꯑꯗꯨ ꯌꯧꯅ ꯅꯨꯡꯁꯤꯅꯈꯤꯅꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ꯭ꯔꯣ? ꯇꯧꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯇꯝꯗꯨꯗ ꯍꯦꯅꯔꯤꯒꯤ ꯈꯜꯂꯒ ꯅꯝꯗꯅ ꯁꯗꯥꯅꯨꯒ ꯀꯣꯏꯅꯅꯕ ꯁꯤꯟꯈꯤꯕꯅꯤ꯫ ꯍꯦꯅꯔꯤꯁꯨ ꯀꯥꯏꯅꯅꯤꯡꯗꯕ, ꯃꯥꯒꯤ ꯋꯥꯈꯜꯁꯨ ꯍꯣꯡꯅꯤꯡꯗꯕ, ꯃꯔꯛꯁꯤꯗ ꯕꯣꯕꯤꯅ ꯑꯃꯨꯛ ꯐꯔꯛ ꯇꯥꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯣ? ꯁꯗꯥꯅꯨꯁꯦ ꯃꯊꯥꯗꯤ ꯌꯥꯝ ꯁꯥꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯗ ꯍꯥꯏꯗꯣꯛꯂꯒꯁꯨ ꯏꯐ ꯐꯖꯗꯕ, ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯁꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯁꯣꯜꯚ ꯇꯧꯗꯣꯏꯅꯣꯁꯨ ꯈꯪꯗꯕ, ꯍꯦꯅꯔꯤꯒꯤ ꯎꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯀꯌꯥ ꯐꯪꯂꯝꯃꯔꯣꯏ꯫ ꯃꯔꯛꯁꯤꯗ ꯃꯣꯏ ꯑꯅꯤꯅ ꯈꯠꯅ ꯆꯩꯅꯕ ꯁꯥꯎꯅ ꯈꯣꯠꯅꯕ ꯌꯥꯎꯔꯛꯂꯗꯤ ꯕꯣꯕꯤꯅ ꯑꯃꯨꯛ ꯆꯥꯟꯁ ꯂꯧꯈꯤꯗꯣꯏꯅꯤ꯫ ꯑꯁ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯗꯤ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯆꯅꯨꯂꯦꯝꯕꯤ꯫ ꯊꯕꯛꯁꯦ ꯊꯣꯛꯇ꯭ꯔꯤꯉꯩ ꯇꯧꯗ꯭ꯔꯤꯉꯩꯗꯗꯤ ꯍꯥꯏꯕꯗꯤ ꯌꯥꯝ ꯂꯥꯏꯕ, ꯁꯤ ꯇꯧꯈ꯭ꯔꯒ ꯂꯣꯏꯔꯦ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗꯤ ꯍꯦꯛꯇ ꯈꯟ, ꯑꯗꯨꯒ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯛꯂ ꯃꯇꯝꯁꯤꯗꯗꯤ ꯈꯜꯂꯨꯕ ꯈꯨꯗꯤꯡꯃꯛ ꯇꯥꯏꯌꯣꯟꯅꯗꯨꯅ ꯑꯃꯒ ꯑꯃꯒ ꯍꯦꯛꯇ ꯃꯥꯟꯅꯔꯝꯗꯕ꯫ ꯁꯗꯥꯅꯨꯅ ꯈꯜꯂꯝꯒꯗꯕ ꯋꯥꯔꯝꯒꯗꯕ ꯄꯥꯝꯂꯝꯂꯣꯏꯗꯕ ꯃꯌꯥꯝꯗꯣ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯔꯛꯄꯒꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯅꯪꯗꯤ ꯃꯉꯣꯟꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯅ ꯂꯩꯔꯤꯕꯅꯤ꯫ ꯁꯗꯥꯅꯨ ꯈꯣꯏꯅꯤꯗꯤ ꯀꯣꯂꯦꯖꯀ ꯄꯨꯜꯂꯦ ꯑꯗꯨꯒ ꯄꯥꯎꯁꯨ ꯑꯝꯇ ꯐꯥꯎꯅꯕ ꯉꯝꯕ ꯅꯠꯇꯦ꯫ ꯁꯤꯗꯅꯤ ꯑꯩꯅ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯁꯦ꯫ ꯑꯗꯨ ꯌꯥꯔꯦꯁꯦ, ꯅꯪꯁꯨ ꯁꯨꯝ ꯈꯟꯖꯤꯜꯂꯒ ꯃꯊꯥ ꯁꯥꯕ ꯍꯦꯟꯒꯠꯂꯛꯅꯕꯅꯤ꯫ ꯑꯩꯁꯨ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯈꯔ ꯍꯣꯠꯅ ꯇꯥꯔꯦ꯫ ꯄꯥꯎ ꯐꯥꯎꯅꯔꯗꯤ ꯃꯥꯁꯨ ꯋꯥꯈꯜ ꯈꯔ ꯌꯥꯡꯖꯅꯤꯗꯅ꯫ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯀꯔꯤ ꯇꯧꯔꯦ ꯀꯥꯏꯗꯨꯁꯨ ꯑꯝꯇ ꯈꯪꯕ ꯅꯠꯇ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ꯫ ꯅꯨꯡꯇꯤꯒꯤ ꯅꯠꯇ꯭ꯔꯁꯨ ꯃꯔꯛ ꯃꯔꯛ ꯄꯥꯎ ꯐꯥꯎꯅꯔꯤꯅꯤ, ꯑꯗꯨꯒ ꯍꯟꯗꯛ ꯃꯔꯛ ꯃꯥꯅ ꯆꯦꯛꯃꯣꯛ ꯂꯥꯎꯗꯅ ꯀꯩꯝ ꯍꯥꯏꯔꯛꯇ ꯃꯈꯩ ꯂꯩꯁꯤꯟꯈꯤꯕꯁꯤꯗ ꯀꯃꯥꯏꯅꯕꯨ ꯅꯨꯡꯉꯥꯏꯕ ꯉꯝꯗꯣꯏꯅꯣ? ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ, ꯑꯩꯁꯨ ꯁꯨꯝ ꯍꯥꯏꯖꯔꯤꯕꯩ ꯋꯥꯅꯤ꯫
ꯃꯥꯏ ꯃꯔꯝ ꯈꯟꯕꯗ ꯃꯊꯥ ꯌꯥꯝ ꯁꯥꯔꯕꯅꯤ꯫ ꯚꯤꯛꯇꯔꯒꯩꯒꯁꯨ ꯁꯅꯥꯅꯨꯒꯤ ꯍꯥꯛꯇꯛꯇꯅꯦ ꯍꯟꯗꯛꯇꯤ ꯈꯠꯅꯕꯗ ꯂꯣꯏꯔꯕꯅꯤ꯫ ꯃꯥꯏ ꯃꯊꯥ ꯍꯥꯏꯕꯨ ꯅꯨꯄꯥꯒ ꯂꯣꯏ ꯀꯥꯏꯅꯕꯒꯤ ꯐꯤꯕꯝꯗ ꯂꯩꯁꯤꯜꯂꯕꯅꯤ ꯌꯦꯡꯉꯨ꯫ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯚꯤꯛꯇꯔ ꯅꯣꯏꯅꯤ ꯆꯪꯂꯒ ꯀꯔꯤꯅꯣ ꯍꯦꯅꯔꯤꯒ ꯁꯅꯥꯅꯨꯒꯁꯨ ꯀꯥꯏꯅꯗꯅꯕ ꯈꯔ ꯁꯤꯟꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯅꯣꯏꯁꯨ ꯊꯨꯡꯅꯍꯧꯕ ꯃꯣꯏꯁꯨ ꯀꯥꯏꯅꯗꯅꯕ꯫ ꯚꯤꯛꯇꯔꯒ ꯍꯦꯅꯔꯤꯒ ꯌꯦꯡꯅꯧꯔꯗꯤ ꯍꯦꯅꯔꯤꯅ ꯍꯦꯜꯂꯦ ꯒ꯭ꯌꯥꯟ ꯇꯥꯕꯁꯨ ꯐꯕꯁꯨ꯫ ꯚꯤꯛꯇꯔ ꯑꯩꯈꯣꯏꯅꯤꯅ ꯁꯤꯜꯂꯒ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯍꯦꯅꯔꯤꯒ ꯁꯅꯥꯅꯨꯒꯁꯦ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅ ꯊꯣꯛꯍꯟꯁꯦ ꯍꯥꯏꯕꯕꯨ ꯃꯥꯁꯨ ꯁꯪꯗꯦ꯫ ꯃꯤ ꯅꯨꯡꯁꯤꯅꯕꯗ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ? ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯒꯅ ꯕꯣꯕꯤꯗꯣ ꯑꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔ ꯀꯥꯏꯅꯒ ꯍꯥꯏꯔꯛꯏ ꯄꯣꯠꯅꯤ꯫ ꯅꯣꯏꯅꯤꯅ ꯃꯔꯣꯜ ꯑꯃ ꯀꯔꯟꯗ ꯇꯥꯔ ꯂꯩꯕꯗꯧꯅ ꯇꯧꯔꯗꯅ꯫ ꯚꯤꯛꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯁꯨ ꯙꯅꯔꯥꯖꯀꯔ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯌꯥꯏ ꯀꯩꯅꯣ꯫ ꯆꯅꯨꯂꯦꯝꯕꯤꯅ ꯏꯕꯦꯝꯃ ꯙꯅꯔꯥꯖꯇꯨꯅ ꯍꯦꯟꯅ ꯂꯤꯈꯠꯂꯤ꯫ ꯀꯣꯜ ꯑꯇꯧ ꯈꯨꯗꯤꯡꯒꯤ ꯋꯤꯛ ꯇꯤꯛꯇꯅ ꯂꯩꯔꯤꯁꯤ ꯃꯦꯁꯦꯖ ꯊꯥꯕꯒ ꯍꯟꯕꯤꯔꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯕꯨꯗꯤ ꯃꯣꯏ ꯃꯌꯨꯝ ꯁꯥꯕ ꯂꯣꯏꯔꯁꯨ ꯄꯣꯠ ꯆꯩ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯈꯔ ꯇꯧꯋꯦꯅ ꯀꯣꯂꯦꯖ ꯐꯥꯎ ꯂꯥꯛꯇꯦ꯫ ꯁꯅꯥꯅꯨꯒ ꯍꯦꯅꯔꯤꯒꯁꯨ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯚꯤꯛꯇꯔ ꯑꯩꯈꯣꯏꯅꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯔꯒ ꯀ꯭ꯂꯥꯁ ꯌꯥꯎ ꯂꯩꯔꯦꯗꯅ꯫ ꯀ꯭ꯂꯥꯁꯀ ꯐꯨꯜ ꯌꯥꯎꯗ꯭ꯔꯕꯅꯤ, ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯃꯒ ꯑꯗꯨꯝ ꯍꯜꯂꯛꯑꯦ꯫ ꯑꯩꯈꯣꯏꯅꯤꯁꯨ ꯗꯦꯠꯀ ꯆꯠꯂꯒ ꯁꯅꯥꯅꯨꯒ ꯍꯦꯅꯔꯤꯒꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯔꯩꯒ ꯑꯔꯣꯏꯕꯤ ꯌꯦꯠꯊꯠꯅꯔꯒ ꯄꯣꯝꯊꯣꯛꯂꯒ ꯍꯜꯂꯛꯄ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯀꯩꯅꯣ꯫ ꯒ꯭ꯔꯦꯁꯤꯗꯨ ꯆꯅꯨꯂꯦꯝꯕꯤꯒꯤ ꯋꯥꯗꯨꯗ ꯇꯤꯡꯈꯠꯇꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯒ꯭ꯔꯦꯁꯤ ꯅꯣꯛꯄꯗꯨ ꯈꯔ ꯐꯥꯊꯔꯒ ꯅꯪꯅꯒ ꯇꯧꯔꯝꯗꯣꯏꯁꯦ ꯏꯃꯤꯠꯁꯤꯗ ꯎꯔꯦ ꯏꯕꯦꯝꯃ꯫ ꯅꯪꯃꯛꯀꯤ ꯃꯇꯧꯅꯦ ꯚꯤꯛꯇꯔꯅ ꯃꯔꯣꯜ ꯑꯃ ꯀꯔꯟꯒ ꯇꯥꯖꯕꯒ ꯆꯞ ꯆꯥꯅꯖꯩ ꯅꯣꯏꯅꯤꯁꯦ꯫ ꯃꯥꯟꯅꯕ ꯁꯛꯇꯥꯃꯤꯟꯅꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯏꯕꯦꯝꯃ꯫ ꯅꯪꯁꯨ ꯅꯣꯏ ꯍꯦꯔꯣꯗꯨꯒ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯁꯤꯅꯔꯤꯗꯨꯗꯤ ꯅꯣꯏꯅꯤꯁꯨ ꯄꯤꯌꯔ ꯁꯦꯝꯕꯗ ꯃꯥ ꯌꯥꯎꯖꯔꯝꯃꯁꯅꯤ꯫ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨꯁꯨ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯁꯅꯥꯅꯨꯒ ꯍꯦꯅꯔꯤꯒꯗꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯅꯥꯅꯨ, ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯩꯔꯁꯨ ꯍꯥꯏꯔꯛꯑꯣ, ꯑꯩ ꯁꯦꯝꯗꯣꯛꯀꯦ꯫ ꯑꯩ ꯅꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯒꯦ꯫ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯅꯪꯅ ꯄꯥꯎ ꯑꯃꯠꯇꯁꯨ ꯍꯥꯏꯔꯛꯇꯃꯈꯩ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯁꯤꯅꯤ꯫ ꯅꯠꯇꯦ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣꯕ ꯑꯩꯅ ꯅꯨꯡꯉꯥꯏꯗꯣꯏꯁꯦ? ꯗꯗꯥ, ꯑꯩ ꯀꯌꯥ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯕꯨ ꯋꯥꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯅꯪꯅ ꯋꯥꯍꯟꯕ ꯄꯥꯝꯗꯦꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯗꯨꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯏ꯫ ꯀꯣꯂꯦꯖꯁꯨ ꯂꯥꯛꯇꯦ, ꯌꯨꯝꯗꯩꯁꯨ ꯃꯄꯥꯟ ꯊꯣꯛꯂꯁꯨ ꯌꯥꯗꯦ꯫ ꯃꯦꯁꯦꯖ ꯊꯥꯔꯁꯨ ꯅꯪꯅ ꯊꯣꯛꯄ ꯃꯇꯨꯡ ꯈꯨꯝꯂꯩ꯫ ꯅꯠꯇꯦ, ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ꯭ꯔꯣ? ꯑꯩꯗꯤ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯗꯣꯏꯅꯣ? ꯀꯩꯁꯨ ꯂꯩꯇꯦ, ꯀꯩꯁꯨ ꯁꯥꯎꯅꯤꯡꯗꯦ, ꯀꯩꯁꯨ ꯋꯥꯔꯧꯗꯦ꯫ ꯑꯩ ꯈꯛꯇꯅ ꯅꯪ ꯋꯥꯔꯝꯒꯗ꯭ꯔꯥ ꯈꯟꯅ ꯂꯩꯖꯕ ꯈꯛꯇꯅꯤ꯫ ꯕꯣꯕꯤꯗꯣ ꯅꯣꯏꯗ ꯂꯥꯛꯑꯦ ꯍꯥꯏꯗꯥꯏꯅꯦ? ꯀꯩ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯛꯑꯣ꯫ ꯃꯥꯅ ꯅꯉꯣꯟꯗ ꯀꯩ ꯍꯥꯏꯔꯛꯑꯦ? ꯀꯩꯗꯧꯔꯛꯀꯦꯕ? ꯁꯅꯥꯅꯨ ꯇꯞꯅ ꯕꯣꯕꯤꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯒꯤ ꯃꯔꯝꯗꯣ ꯕꯕꯥꯅ ꯈꯪꯈ꯭ꯔꯦ꯫ ꯕꯕꯥꯅ ꯈꯪꯂꯕꯅꯤꯅ ꯕꯕꯥꯁꯨ ꯌꯥꯝ ꯁꯥꯎꯔꯦ꯫ ꯌꯨꯝꯐꯥꯎ ꯐꯦꯟꯁꯤꯡ ꯇꯧꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯅ ꯕꯕꯥ ꯈꯪꯂꯕꯅꯤꯅ ꯃꯥꯅ ꯂꯝꯄꯒꯦꯟ ꯍꯦꯟꯖꯤꯟꯕꯗꯤ ꯉꯝꯂꯔꯣꯏꯗꯅ꯫ ꯑꯗꯨꯗ ꯐꯥꯎ ꯏꯀꯥꯏ ꯈꯪꯖꯤꯜꯂꯛꯇ꯭ꯔꯗꯤ ꯑꯩꯁꯦ ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯜꯂꯛꯇꯕ ꯐꯥꯎꯕ ꯌꯥꯏ꯫ ꯑꯩꯒꯤ ꯃꯔꯝꯗ ꯈꯠꯅ ꯆꯩꯅꯕꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯀꯅꯥꯝꯇ ꯑꯋꯥꯐꯝꯗ ꯇꯥꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯗꯤ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯍꯧꯖꯤꯛ ꯕꯕꯥꯗꯣ ꯌꯨꯝꯗꯒꯤ ꯄꯥꯛ ꯆꯠꯊꯣꯛꯇ꯭ꯔꯤ꯫ ꯕꯣꯕꯤꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯂꯤꯕ꯭ꯔꯥꯅ ꯌꯦꯡ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤꯅ ꯄꯥꯎ ꯐꯥꯎꯅꯕꯗꯣ ꯕꯕꯥꯅ ꯈꯪꯈ꯭ꯔꯗꯤ ꯋꯥ ꯁꯣꯏꯗꯅ ꯊꯣꯛꯅꯔꯛꯀꯅꯤ ꯇꯧꯕꯅꯤ꯫ ꯍꯦꯅꯔꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯑꯩꯈꯣꯏꯅꯤꯅ ꯈꯪꯅꯔꯝꯗ꯭ꯔꯗꯤ ꯃꯊꯥꯁꯦ ꯁꯤ ꯌꯧꯅ ꯁꯥꯔꯝꯃꯣꯏ꯫ ꯅꯪ ꯃꯊꯥ ꯁꯥꯗꯅꯕ ꯑꯩꯈꯣꯏꯅꯤ ꯊꯣꯛꯅꯔꯁꯤꯔꯥ? ꯁꯅꯥꯅꯨ ꯋꯥ ꯉꯥꯡꯂꯛꯇꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯃꯁꯥꯗꯨ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯀꯞꯅꯤꯡꯕꯒ ꯅꯨꯡꯉꯥꯏꯇꯕꯒꯅ ꯄꯨꯟꯁꯤꯟꯅꯈꯤꯗꯨꯅ ꯆꯤꯟꯕꯥꯜ ꯀꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯆꯍꯤ 2ꯗꯤ ꯐꯥꯖꯤꯜꯂꯛꯏ ꯅꯪꯒꯩꯒ ꯈꯪꯅꯔꯛꯏꯁꯦ꯫ ꯋꯥꯅ ꯆꯍꯤ 2-3ꯁꯦ ꯈꯥꯡꯂꯒ ꯈꯥꯏꯅꯅꯤ ꯈꯪꯅ ꯈꯪꯅ ꯑꯩꯅ ꯅꯝꯗꯨꯅ ꯅꯁꯥꯅ ꯌꯥꯅꯤꯡꯗ ꯂꯝꯕꯤꯁꯤꯗ ꯆꯤꯡꯁꯤꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯊꯥ ꯁꯥꯔꯦ꯫ ꯑꯩꯒ ꯄꯥꯎ ꯐꯥꯎꯕ ꯐꯥꯎꯅꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯁꯅꯥꯅꯨ꯫ ꯅꯪꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ, ꯁꯣꯏꯗꯅ ꯁꯥꯎꯅꯤꯡꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯅꯨ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯔꯁꯨ ꯈꯪꯕꯨ ꯈꯪꯅꯔꯕꯗꯤ ꯀꯟꯅ ꯀꯣꯏꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯔꯥꯡ ꯄꯨꯕ ꯈꯪꯖꯔꯛꯏ꯫ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯪꯕꯨ ꯋꯥꯍꯜꯂꯤ ꯍꯥꯏꯕ ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯁꯅꯥꯅꯨ, ꯅꯪꯅ ꯄꯥꯝꯖꯕ ꯃꯤꯗꯨꯒ ꯂꯣꯏꯅꯈꯤꯕꯗ ꯑꯩꯅ ꯀꯔꯤꯁꯨ ꯁꯥꯎꯒꯗꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯕꯣꯕꯤ ꯍꯩꯅꯗꯅ ꯂꯩꯕ ꯃꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯄꯁꯨ ꯉꯝꯗꯦ꯫
Sanado tapna thamoy tanik-tanik launa. Karino, dadana hairiba wa mayamduwa. Taba yaba wasu ngago. Kainabagi wari tawraise. Dadana, aibo, aigi kim kandrabo. Sanado, nangna wabu uraga aini hena nugaite. Nangna nugaigani, nangna mu penjagani, nangna mu haraugani hairadi. Aina tawba ngamloidaba leite. Tafamdagi lapthokro, aibu yengningdre hairabasu, ai sakkiba ngamniye. Sanado nugaitaba masado thak-thak niklay, adubu sor asangba mo hondoklaga nugaitaba singno khangjinduna. Matugda haigano. Ay taba ngamni. Ay adugumba ho adum tadingdi. Haiduna Sanado higik launa kapthurai. Henry susomda Sanado na kaplibadu tumina tai. Ma kari wahai haiduna Sanado buthemgani haiba khanglaktre. Masu mathwai nugaitana tumin wa ngangdana lay. Ngahak layraba matung Henry tapna kaurai. Sanado thoklo kaplanu. Ayu wahai soikramale se tuba marabuk pidi. Sanado mapidu phasana taithoklaga. Sigumbase aina famda tahaningdabagi ai pau phasana phaurakpa ngamdabani. Dadana adumna hairakani haiba isu khangi. Madu warido hairaknanu amuk hanasu paladu ai taba ngamni. Nakok siklani yarisido. Nang chanu lebigasu pau phongdadena Victor na hai. Nagadu baidi tawgano. Nangi nugaitaw pedaba yamno aigoda natrasu chanu lebida dum hayo. Chanu lebisu nangna pau phauraktabaduda wakhal khra nugaita male. Ay hadak matangse kadamda ka pau phaudarudre adudani ay hayengno moiga phasana wari sadarage. Naglaktrabanina aisu college satri. Tadarasu yum loisili haidana sattabaga college da chanu lebiga Victor ga khakkara male. Nagsu mawang yenglaga college daw khara kanaba taw. Bobina khangkinina sum yumdagi mapang thoktana nasara nasabu nara lairibi magum sum suktina lairadi wakhal su nongba-nongbagi waba sum henjilakani. Hoi, ai sumai tawragumgi. Dadasu yaradi college daw ai yaudrasu khara karo. Ai soidada college kahanaba tawgi. Aisu college kaba hauradawni. Nangsu soidada karo ko. Ado maru oina chanu lebida call tawgira message thagira tawraga paumta phongdau ko. Hoi. Babasu yumda dum lay haibanina thamage. Message oina thagi tharo. Nangsu wakhaldo khra nugaito yam khanjilunu ko. Phari thameko message tharo. Hairamlaga Henry do call kakre. Sanado sungasidi Henry ka call do wari ngahak sanabaduna wakhaldo khara yangmagum sor asangba mo hondoklaga hamuga duda tapni hipthai. Aduga wakhal kaya ama mahon khali amuk-amuksu WhatsApp ta sangduna Henry da message thai. Sengna hairabada Sanado handakki tha amani sida mapana bobigi maramda khangkibasida mathayam sarabani. Maru oina mapana yumdagi pak chathoktabasida Henry moi anigi maramda khanglakadra khalakpagini.